lamdam asigi patsingda chaktaba lakliba lamkoi ucheksing langthaktuna fabagi thabak lepiyo hairaduna miyamgi mateng yaudana department khaktana lamkoi ucheksing kanba ngamloi haina Kakching Forest Range ki range officer Huidrom Sundarna phongthokre ngasi ayuk Thobal Forest Division ki DFO Dr. Laisangthem Jesli ki meeting makada Kakching Forest Range ki range officer Huidrom Sundar ki lamjing makada Forester 8 sanamatumna luchingba Kakching Range amadi Palelbit office ki apunba team amana Kharungpat ki Turel Mamai area da Uchek Fanaba Thaklamba Lang Tara Marirom Fagatkhre Loinana Nongmei Paiduna Uchek Fanaba Hotnaramba Mioi Singsu drive Lakpa Ubadagi Chenkhre hairi ngasi gi Hatnaba drive aduga mari leinana Kakching Forest Range ki range officer Huidrom Sundarna phongdorakpada lamlaki Uchek sing kannaba ki pandamda forest staff singna leptana chatharakpa drive ki manung channa ngasi su Kharungpat ki Turel Mamai area da Paktaknana lang thaktuna amadi nongmai kaptuna ucheksing fare haibagi akaknaba pau ama fangbadagi drive chathaduna lang tara marirom Fagatkhre mahakna makhatana hai forest department khaktana drive chatharaga miyamgi mateng yaudradagi mai pakpa ngamloi department na drive chathaduna lang fagatpagi mahutta miyamna wakhal tabiraga lang thakpa tokpiduna miramdagi pairakpa ucheksing phadokpiganu hairaduna aikhoigi patsing asi miyamna masak khangduna lamkoibasing changlaknaba miyamna support tobiyu haina show appeal tawki One Forest Division na Lieutenant Chenkhre drive amagi manung chan ba oina ngasiju Kakching Range ki Kharungpat jaga gi manung chana leiba Turen Mamai gi jaga kharada staff sing na Kakching Range samadi palen gi bit office ki staff sing ga punna drive thabada maduda thamba Uchek lang tara marirom Fagatkhre department side ki hygienic badi forest department khatana ju masumaina tawon che praja gi support jaw ding amoi department na laga lang phaboi mohta praja mayam na bhap tabiraga lang thakpa tokpiraga miram de parak lang koi Uchek singjibu nungsi biduna sakhang makhang ba mafam ama oina ba tourism attraction changak na bagi damakta support tobi haina department makai de appeal lujari aduna kona saladi fadong haidi sidai dia langai du yi la pugra jeba video chalo so Asli siapa tuh?